Isai sepong khudingmak barogi mamangda masi loisenbigadabani baro matungdagidi nisa chaba mayam isai oina onthoraptana yamna khana chainaba thokpagi chance yamna wange mayai kaba chinjak sasin thaksinbasingna stage kakhattana baboki mamangda tholaga paireng tureng tawba sina chingba mayamse ko yam toina mayamna unare isai sepong khudingmak nisa chabagi isai sepam oina loi onthorappi fibamje masi amingna yam nuaijade artist singbu hinghansi amike chana kanglon su kaidana chachi amadi miyamgi awaba su khangna chachi haina All Manipur Matam Isai Kanglop Amiki Maikaidagi Thamlakle Wafamasi ngasi Medurkulda laiba Manipur Press Club ta pangthokiba paugi mifamda Amiki General Secretary Mayangbam Dhananjoyna phongdokhibani Malna makha taraduna hai Hojik iramda masida oiriba fibam asi nena taba oidri amadi Kuki narco terrorist singna chatharakpa landada mayum makai mai thadoktuna lanjenaraklaba inmate singsu mayumda hanjindana leiri adubu artist singsu masagi profession amani miyamgi seba laklabani adubu isai nongai tawba taragasu chana pathap sing matung illaga isai nongai pangthoksi loinana artist organizer singnasu punna wakhal taminaduna thabak pangthok minasi hojik nena tadragasu mayum hanjinba ngamdana leiragasu warena kaptana leibati yade ngahaksu wakhal pothagadabani amadi artist singsu hinghandana thambadi yadabanina nakal animaki yengaga thabak pangthok minasi loinana amiki maikaidagi artist sing organizer sing miyam singda appeal tawrakli madudi saifamda lakliba miyamnasu live telecast tobigano isai saifam khudingmakta ahing pung 12 gi mamangda isai loisinbiu amadi isai tawphamda nisa chasin thakchilaga saifamda miyamda ayet apan piba yaningde masi organizer singna chapchana control tawbiu haiki amadi stage da jagoi sahanbiganu su haiki isai tawdringai mamangda miyamda organizer singna gyan tahanbiu haiki amike chana kanglon fazana miyamda gyan tahanbiu amadi isai tawjariba artist singbu miyamna lana uhannaba thabak togumsi haiki artist singsu hinghansi miyamgi seba tawhansi amadi miyamna su leibaki oriba fibam asi yenglaga thabak pangthoksi haiki Manipurda leiba artist sing apagi hokiba sahi mari mangasi covid matamdagi horaga irang sina samdagidana matam sangna miyamgi seba tawbumdana lapatu ji ibam khara farakpadagi sei nomai tawba khara jare aduna tawbudabu hojik se manipurgi irang ase chap chana nena taba hidu oidribanina mayum makai mai thadokpigraba awana taba miyo mayam ama mayum da hanjanba ngamdana moigi awaba laudu ningdana leiribanina sei tawba taraga su kitang tungmang yengaga tongminasi haidana amiki maikaidagi section haroladu organizer sing amadi sei usil langliba sing amiki artist sing contact logriba singi mafam dasu konsinjaraga wafam se hoina honana ningsing jabane aduna isei se tawba matamda awana tariba mayamgi interest su khara yengbiraga live telecast se tawba chongba phanba langba kono khogi mathumrang hoba kari hatare yengba nungai tawba mongda live thagalko kholokpa mayam musu thengnare aduna irang se chap chana khogi nium kanon chumna khogi lebaki thodo wathok ta live thabadu adukha natana teigai seibong khudingmak eta live thabagi thabaksima khoi amiki maikaidagi tawdnaba tawbiyaroi haina khoi haijari sei seibong khudingmak barogi mamangda masi loisenbigadabani baro matungdagidi nisa chaba mayamgi sei oina onthoraptana yamna khana chainaba thokpagi chance yamna wange aduna khoi hanagi halamanjingna lobiramba sarkarnasu mamangda order thokiba leibani aduna hairiba singase khoi baro mamangda sei seibong khudingmak loisenbiu seifam khudingmakta nisa chaba sing mayai kaba chinjak sasin thaksinbasingna stage kakhattana adagi isaigi baboki mamangda tholaga paireng tureng tawba sina chingba mayamse ko yam toina mayamna unare aduna isai si tajaraga isai bu pamjaba singna wakhan potha jagadabado isai seipong khudingmak nisa chabagi isai seipam hoina loi onthorappi fibamje masi amingna yam nuaijade aduna isai siliba organizer singna isai je sinba matamda asumba mayai kaba chinjak chaba singje fajana control tobiyo amiki maikaidagi contact lobby reba kogi artist sing band sing puna mangna su contact lobby ba matamda organizer sing se yam phajana ami kichana kanglong sing se brief tawraga se program si lobby u haijari aduna nomagi ne abani haidana nongan bu isei thilan ba chatpa yaro isei seifam yoraga ngangna gibina mangangna raga isei seifam yoraga tho bama tawbudo amadu tobiganu miyam leiri miyam gi interest sing view leipak miyam gi interest su thabu khara tawbiu haina haijari aduna seifam khudingmak ase aikoina controlling tawnanabagi damakta chana kanglong jingse khanganabagi damakta amingna thainadagi che kaktana lakpado ngasi numit 20 May 2025 asidagi che kakwa hojjaragani loinana organizer singnasu chana kanglong sing do's and don'ts to fajana amiki kano singda organizer singdagi lobiu